ꯃꯌꯥꯝꯅꯗꯤ ꯈꯜꯂꯝꯒꯅꯤ ꯀꯩꯒꯤꯅꯣ ꯃꯁꯤ ꯎꯞꯄꯒ ꯇꯧꯔꯤꯁꯦꯕ ꯃꯀꯣꯛꯀ ꯐꯠꯇ꯭ꯔꯕ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯁꯛ ꯊꯤꯕꯅꯤꯅ ꯀꯣ ꯑꯩꯈꯣꯏꯗꯤ ꯁꯛ ꯊꯤꯕꯅꯤꯅꯀꯣ ꯑꯁꯤ ꯎꯞꯄꯒ ꯈꯔ ꯐꯖꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯅ ꯎꯞꯄꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯀꯂꯥ ꯁꯨꯁꯃꯥ ꯎꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏ ꯎꯕ꯭ꯔꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯦꯡꯒꯜꯁꯦ ꯑꯣꯟꯊꯣꯛꯑꯕꯅꯤ ꯑꯗꯨꯗꯤ ꯀꯔꯤꯗꯩ ꯍꯧꯁꯤꯒꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦꯀꯣ ꯁꯤꯒ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯉꯥ ꯉꯧꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯩꯗꯤ ꯎꯃꯣꯔꯣꯛ ꯇꯪꯈꯥꯏ ꯑꯃ ꯂꯩꯖꯔꯦꯀꯣ ꯑꯗꯨꯒꯩꯗꯤ ꯁꯦ ꯀꯨꯝꯕ꯭ꯔꯥ ꯍꯥꯏꯅꯤꯀꯣ ꯀꯨꯝꯕ꯭ꯔꯥ ꯉꯧꯕ ꯏꯆꯝ ꯆꯝꯅ ꯑꯗꯨꯒꯩꯗꯤ ꯁꯦ ꯂꯐꯨ ꯊꯔꯣꯒꯤ ꯅꯠꯇꯦꯀꯣ ꯂꯐꯨ ꯊꯔꯣꯒ ꯀꯩꯒꯤꯅꯣ ꯃꯥꯏꯁꯦ ꯑꯥꯂꯨꯒ ꯉꯧꯕ ꯑꯃ ꯑꯗꯨꯒꯩ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤꯒ ꯉꯥ ꯃꯆꯥꯒ ꯊꯣꯡꯕꯀꯣ ꯃꯌꯥꯝ ꯎꯗ꯭ꯔꯦ ꯈꯤꯇꯪ ꯊꯥꯡꯒꯠꯂꯛꯀꯦ ꯁꯦ ꯑꯋꯥꯊꯕꯤꯒ ꯉꯥ ꯃꯆꯥꯒ ꯊꯣꯡꯕ ꯉꯥꯁꯦ ꯑꯩꯈꯣই ꯂꯣꯀꯦꯜ ꯉꯥꯅꯤ ꯑꯗꯩꯗꯤ ꯑꯩ ꯃꯁꯤꯗ ꯊꯨꯝ ꯌꯥꯎꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯅꯤ ꯁꯦ ꯐꯖꯕꯩꯅꯦꯕ ꯁꯤꯗꯤ ꯊꯝꯃꯤꯁꯦ ꯑꯗꯨꯗꯤ ꯁꯥꯏꯗꯇ ꯊꯝꯒꯦꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯕꯨ ꯆꯃꯣꯠꯅ ꯌꯦꯡꯅꯦꯕꯣ ꯌꯥꯝ ꯑꯅꯥꯟꯕ ꯃꯤ ꯑꯃꯅ ꯀꯃꯦꯟ ꯇꯧꯔꯛꯏ ꯃꯍꯥꯛꯁꯦ ꯄ꯭ꯔꯦꯝꯀꯥ ꯆꯣꯄ꯭ꯔꯥꯅꯒ ꯃꯥꯂꯤꯁꯀ ꯇꯧꯕꯤꯕ ꯖꯥꯠꯂꯣ ꯆꯃꯣꯠꯅ ꯌꯦꯡꯅꯦꯕꯣ ꯑꯩꯕꯨ ꯃꯌꯥꯝꯁꯦ ꯍꯋꯥꯏꯁꯦ ꯍꯦꯛꯇ ꯍꯩꯊꯔꯦ ꯍꯋꯥꯏꯁꯦ ꯋꯥꯜꯂꯒ ꯍꯦꯛꯇ ꯂꯥꯝꯒꯅꯤ ꯍꯧꯔꯒꯦ ꯃꯌꯥꯝ ꯁꯦ ꯌꯥꯍꯨ ꯇꯧꯔꯒꯦ ꯌꯥꯍꯨ ꯃꯌꯥꯝ ꯁꯤꯅꯤ ꯍꯋꯥꯏ ꯊꯣꯡꯕ ꯂꯐꯨ ꯊꯔꯣ ꯉꯧꯕ ꯑꯗꯩꯗꯤ ꯑꯋꯥꯊꯕꯤꯒ ꯉꯥ ꯃꯆꯥꯒ ꯊꯣꯡꯕ ꯃꯌꯥꯝꯁꯦ ꯃꯣꯔꯣꯛ ꯉꯧꯕꯁꯦ ꯍꯥꯟꯅ ꯆꯤꯛꯀꯦꯁꯦ ꯋꯥ ꯃꯌꯥꯝ ꯆꯤꯜꯍꯥꯎꯕꯨ ꯊꯤꯗ꯭ꯔꯗꯤ ꯂꯣꯏ ꯍꯥꯎꯋꯦ ꯆꯤꯜꯍꯥꯎ ꯊꯤꯗ꯭ꯔꯗꯤ ꯑꯃꯐꯥꯎ ꯍꯥꯎꯔꯔꯣꯏ ꯂꯣꯀꯦꯜ ꯉꯥꯅꯤ ꯁꯤꯁꯨ ꯋꯥ ꯃꯣꯔꯣꯛꯁꯦ ꯑꯝꯇ ꯆꯤꯛꯀꯦꯁꯦ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯊꯣꯛꯄ ꯎꯃꯣꯔꯣꯛꯀ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯣꯛꯄ ꯎꯃꯣꯔꯣꯛꯀ ꯃꯥꯟꯅꯗꯦ ꯃꯅꯝꯁꯦ ꯈꯦꯠꯅꯩ ꯐꯖꯅ ꯈꯦꯠꯅꯩ ꯑꯁ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯁꯤꯄꯤꯁꯦ ꯑꯃꯅꯤꯈꯛ ꯏꯃꯥꯟꯅꯕꯅ ꯄꯤꯔꯛꯄꯅꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡꯗ ꯈꯞꯄꯨꯔꯣꯅ ꯃꯃꯤꯡꯒ ꯑꯝꯇ ꯍꯥꯏꯔꯛꯀꯦ ꯑꯩ ꯏꯃꯥꯟꯅꯕꯁꯦ ꯍꯋꯥꯏ ꯊꯣꯡꯕꯁꯤꯗꯤ ꯑꯩꯒꯤ ꯔꯨꯝꯒꯤ ꯔꯤꯁꯤꯄꯤꯅꯤ ꯑꯁꯤꯒ ꯄꯤꯔꯛꯏꯅꯦꯕ ꯑꯩꯅ ꯂꯣꯏ ꯌꯥꯟꯁꯤꯟꯅꯔꯦ ꯀꯥꯔꯣꯟ ꯑꯈꯥꯕꯤꯁꯨ ꯉꯧꯔꯒ ꯄꯤꯔꯛꯄꯅꯦ ꯑꯗꯣ ꯀꯥꯔꯣꯟ ꯑꯈꯥꯕꯤꯒ ꯃꯁꯛꯀ ꯎꯗ꯭ꯔꯦꯕ ꯃꯌꯥꯝ ꯃꯥꯅ ꯄꯤꯔꯛꯏꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯂꯐꯨ ꯊꯔꯣꯒ ꯑꯥꯂꯨꯒ ꯉꯧꯕꯁꯤꯃ ꯑꯗꯩꯗꯤ ꯑꯋꯥꯊꯕꯤꯒ ꯉꯥ ꯃꯆꯥꯒ ꯉꯧꯕꯁꯤꯒ ꯑꯃ ꯑꯗꯩꯗꯤ ꯂꯣꯀꯦꯜ ꯉꯥ ꯉꯧꯕꯁꯤꯒ ꯑꯁꯤꯅꯦꯕ ꯃꯥꯅ ꯄꯤꯔꯛꯏꯁꯦꯀꯣ ꯃꯌꯥꯝ ꯁꯔꯃ ꯅꯪ ꯃꯨꯛꯕꯥꯡꯗ ꯇꯧꯔꯨꯔꯣꯅ ꯈꯪꯉꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯔꯥꯎꯅ ꯄꯨ ꯂꯥꯛꯑꯦ ꯑꯗꯨꯅꯦꯕ ꯁꯦꯠꯊꯔꯛꯏꯁꯦ ꯑꯩꯁꯨ ꯍꯥꯎ ꯃꯥꯁꯦ ꯈꯤꯇꯪ ꯃꯍꯤꯒ ꯍꯥꯞꯊꯔꯒ ꯉꯧꯔꯦ
Chút ngạ hả hả làm sai sai làm tuh kumai tahu nggak lagi nih saab sih làm ऐसी cái trăng đây bị ní ऐसीदा फमना कुइना फमना लेबा मिसिसु अनाबा सकमा लेबा अखोई इ थांदबा अदुमाइना वाह नानगा हावने ngang cái hàu này là phút thô cái hàu này là phút thô thế là phút thô cái bora cả hai nè bên bạn thế là phút thô cái bora trả cho hàu nó cho này mẹ hảo hảo Sitanya ngarang tu jam lang ni ngasi lang kerja keramba hạ với tuổi Ủa. Gimana pilih bab makin memang sih bonozit bromon hai ni baka malam sini pilih apa ni bonozit bromon thank you আপনার রেসিপিটো বহুত বঢ়িয়া লাগছে মই বহুত ভাল লাগছে খাইতো বহুত ভাল লাগছে থ্যাংক ইউ আপনার ধন্যবাদ জানাই আছো নেক্সট ময়ো মানে রেসিপি যদি বনাই আপনার লগত দিম mà chun tàu với sao ôm một cho mà chun tàu với sao nhỉ mà qua ngang á chắc rồi phải một khẩu tí đẹp ngon anh kalau susma ubi sẽ cây không mấy mẹ làm được chứ hay là một cái nó mà xem upa cái tàu gì vậy mà có phải bạn có cái sắc thi bên này nè có cái sắc thi bên này có sẽ upa cái khara fazala cái khăn na uppaduni ba ko ma'am ha rồi
ꯑꯩꯈꯣꯏ ꯆꯃꯣꯠꯅꯕ ꯃꯤꯅꯤꯅ ꯅꯨꯡꯁꯥ ꯁꯥꯔꯦ ꯑꯣꯂꯥꯡꯉꯦ ꯍꯨꯃꯥꯡ ꯁꯧꯔꯦ ꯏꯔꯨꯒ ꯑꯃ ꯊꯣꯛꯇꯦ 하왜? 하왜? 난 했잖아. 매am mấy sinh 하왜? 매am matang video dam kom phangna si मैम mati kasiga aigi blog se losenjarage मैम pamir like to subscribe to मैम share to मैम कॉपी कनु bye bye tata